Pauda, Manipur Lengangna Police Sports da DSP P Krabi Wusu Sanaroy Arjuna Awardee Naurem Rosipinana Harding Chief Minister and Biren Unaduna Nungai Bufong Dokre. Kurumjari, ISTV Pawming Tabi Singutara Nokjari, Hosi Pawson on Pizari. Manipur Lengangna Police Sports da DSP P Krabi Wusu Sanaroy Arjuna Awardee Naurem Rosipinana Harding Chief Minister and Biren Unaduna Nungai Bufong Dokre. Naurem Rosipinana Maki Imung Manung Yauna Unabaduda, Lenga Asina Tobi Kibakayabu Tagat Pafong Doki. Former Chief Minister and Birena, Katok Pukaluna, Honaba, Kanmana State Amadi, Nesana Sigadamak Minchat Purakivani, Makatana Su, Minchat Kaya Purakigani Haiba, Tazabatamki. Thawal District Kangabu Esigi Manung Janalaiba, Arong Thong Mokongda, Lamgi Wahoda, Yum Dukan Amadi, Nauna Saba Horak by Yumgi Pillar Sing, Miam Horokuna Tugai Badagi Irang Tokre, Police na Irang Adubulaction and Honabada Tia Gas Kapre. Ngasi Yuangan Bada Horakiba Irang Aduda Miam, Horaktuna, Waikom, Somen, Elias Dayai Koba, Jayang Kahum Doirom, Suraba, Mui Amagi, Yum Dukan Amadi, Nauna Saba Horak by Yumgi Pillar Sing, Miam Natugai Kibani Haidi. Irang Adubu control Tono Honabada, Police na Tia Gas Cell Sing Kaptuna Irang Adu, Laksan Kre. Thokdok Thopom da DIG Range to Jogestan Rahofijam, IPS Amadi, SP Thawal Sivananda Survesu, Laktuna Yangsinki. DC Thawal Yo Office da Maikei Anigi Mayakta Wari Sananaba Honari Hai. State Blood Cell Amadi National Health Mission Manipur Gimiyang Makada Democratic Students Alliance of Manipur Sinduna Mahiroi Kunai Amadi Leba Miam Gidamak Katoklaba E Haiba Hidam Asida Marfu Humdoirak Suba Mega Blood Donation Camp Ama Ngasi Rims Denim Sija Amadi Wavina Speciality Hospital Sajiwada Pangtokre Tongan Hospital Sing the EP Bagitramada Tommy Cham Henbana EP Gadore Desamgi General Secretary Nongtombam Toitoibana Ngasi Nimedasi Manipurgi Oinadi Yam Namaru Ebanimit Amane Kumzali Singamo Samapan Marfadrama Togi Anglo Manipur Wada Lamdam Ashibu Mika Pondanaba Lebak Ama Oinaba Honaramba Athobi Kayabu Ningshingba Nimit Amashuni Wenena Lamdam Mastaleriba Miamna Epibagi Wakalon Latriba Si Lehenaba Honaba Amadi Sel Oina Labor Fangraba E Marik Asina Kanagumba Mue Amagi Tawai Kanbada Equipuna Magna Saruyaminasi Haiki Lamdam Sigi Ning Tambabu Tangkap kaya da senior ko mayam su thangnabada thawai tha khaba thoba thobi mayam da sumnaba EC kachabagi wakhalon da sumnaba mega blood donation se koi pangthok chabani sumnaba mega blood donation asina tangai phana lamdam asida e kapaga layingi ba patient kya da su koi chauna mateng oigani ha se koi thajajabani koi yamna maru oiba miyoi punsi si kanana honabada koi EMC Ramamada medical science supplement was in Bayada, New EP, the Yadina. Instead of voluntary blood donor, he must sing a sea, we can never go to Yapan, Hikapangam de, Ramasina, EP Yaraba, Yamasu, EP Raga, we die for the National Lava, State Lady, but E. Award was in Mekanabada, Puna, Saruyaminasi. Lebak ngak lucu haina thagat khibana lebak ngak pangam dabadagi suspend toroga lebagum bot karaga suspend oina legada ba oiragadi bot lecturoi hauji election namaru oide manipur kanmana maruni manipur kanba ngamgadabada ekhoi sagat minasi haina NPP manipur gi general secretary Laitonjam Jayanandana haikre Komidog Youth Development Committee na sindra chacharakpa ahanba Komidog Youth Trophy Roshinba thoramda saru yakibada kurai AC dagi taranithu suba manipur legislative assembly da NPP dagi mireb oikiba Hozingna National People's Party Manipur gi General Secretary IT amasung Frontier Organization Puriba Laitonjam Jayanandana wafamasi phongdokibani Kurai Komidog moya lekai da pangthokpa thoramda Laitonjam Jayanandana makata aduna English gani kunithoi da pangthokpa General Assembly Mikhalda mireb oikiba dudi matamaduda Kurai SC gi MLA oikibana miyamgi mihun oina disingni tara nipan matamadudagi tawkiba thabak thoram sing Pendabadagi Miyangi Mihut Oiraga, Mongondagi Hena, Mapung Fana, Miyangi Taugal Tawa, Ngamgani, Lebak Ngamgani Kanwadagi, Mikal Tot Tang Nakibani.
इलेक्टोरल पॉलिटिक्स अहानबो ओइना पॉलिटिक्स करिनो मपुंग फाना खंगद्रिबा ओइरगसु मियामना बोट लिसिंग मापन हेना बिबिरखी मदुगी दमक मियामगी तौबिमल खंगबा उच्चबो ओइना मियामगी थगोल फंगजरी हौजिक मियामना बोट लेखिगद्रा हाइबा से वहंग ओइना हंगरगली अदुबो हौजिक लंदमस्ता ओइरिबा फियम असि हाना मियाना ममुत्ताना खंगनबा होनामिनकिसि हौजिक इलेक्शन मरु ओइरिबदी मणिपुर हाना कनमनी मियामना मणिपुर कल्लू लेबांगा ओहाइना थागतखिबा एमएलए ना मरेबा ngakpa kanba ngamdabadagi suspend toroga leibagi pibamda leiri election gi oina election matamda lakchagani bot lekadra hangbagi mohota manipur kamaina kanba ngamgani haina hangbiu tungda bot karaga suspend oina leigadaba oiragadi bot lepcharoi aikhoigi manipur kanba ngamgadaba ahongba purakpa ngamgadabada punna sakotminasi haujikti lebaki oiriba pm asidi puarida amoba kalina iraga lehorogadaba pm amani mastagi faganaba honaminasi haiki लेबाक के मफम दा मणिपुर कुमाइना कंजिगे मणिपुर करी फिबम द लेंग सिदी अखोइना लेबाक ngaओ हाइना थादे तिबसिंचे ngasi लेबाक ngaपम गमदन सस्पेंड नेबा फिबम द लेरि सिगी लेबा फिबम सिदा हयेंग आइजो बोट गारगा सिगी फिबम द सस्पेंड लोदे तादि बोट गामत लेपस निंगरे बसी वारो बिनो न थमजेके अन हौजिक लेरिबा फिबम सिदि बोट लेपना प्रायोरिटी नते मणिपुर कनबदा प्रायोरिटी ने हाइबा गी स्टेन दो मैम युफम द थमजरी अदुगा हे इलेक्शन नक्सला कांदा मणिपुर ओन प्रोग्राम नमदम मफम दो अदुदा कोइ पुन सपोर्ट तोमिना सेबा हौजिक लेरिबा फिबम सिदि मणिपुर गी पुवारीदा अमुबा कालीगा येगा ने होरदा बदुगी मतम मगने एम्फॉल जिरीबाम लंबिदा सिक्योरिटी नकन मंगाक सेन गी थबक लोखचुना पेट्रोलियम गी पोलम सिंग यावना नोंगमदा संग्रब यादव पोलम क्या पुसिलकपगी थबक लेफ्टिनेंट चचरी ngasi gi petroleum gi polam sing yauna gari chamarom security gi checkchin thorang lona imphal thorakre haini pawgi marthana tenba prem talozari honglakliba punsi gi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule Jolip 100% natural syrup and capsule. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break matung na taram namoksari makhataba pauda Tongan mafamda security force na thibu homagi thabak tathabaga loina area domination gi thabak chachari khulai kya fagat paga loina mifami pungi thabak su bakhatana sachari Kaksing police station gi manung chana leiba wabugai lamkhai bazar amadi mayeng lamjau ani gi lona ba marak leiba sawmill ama amadi rice mill ama chakkiba hing nongai matung pung amarom tarakpada short circuit tegi horakpa oigeni haina chingnaba maina tumna sakre Kaksing fair substation amadi mayang infal gi team laktuna mai adu मुछनब होनकी अदुबो मई साकन पोट ngakta oikibana pak muthatpa ngamkhide hairi yamna wana kanna honraba matungda mayudu ayuki pung mapanom tarakpada mapung fana muthatpa ngamki presna phangba pawgi matung ina maina sakriba meluseng adu wabugai mayai lekai delaiba mayengbam mani kumar zaini futaro apokpa mayengbam salung kawwa mye amana chalaiba meluseng ni hairi thagdo aduda sawmill amadi rice mill gi machine sing yauna u fo yumda yokpa sa yauna punna lupa lak kontrani thoironggi manchang amangata thokre hairi Systematic review and meta-analysis के मतंगदा निमेनी सचगदबा workshop community medicine RIMS न सिलगा RIMS campus तलैबा सुसुत्रा होल्डा RIMS की director in charge के फम सुपुरिबा medical superintendent professor and संजीव RIMS academy के dean Dr. J.S. Mira अमदी community medicine की head Dr. S. Sanaya Menasar यादना होटोक्रे Jisan FC Maitiba Piduna champion oikre Komidok Youth Development Committee na sinduna Kurai Komidok Mayai Lekaida Task Tang Tarani Pandagi Punna Team Kudmarina Sar Yaduna Satarakpa 5 Men's Aside First Komidok Youth Trophy ge final match sanakibada KMLFC na Jisan FC bu goal ahum anina Maitiba pikibani
First Comidog Youth Trophy Roshin Megi Thoromda Katrigao SK MLA Su Oriba NPP Manipur gi CLP Sek Nurul Hassan NPP Manipur gi General Secretary IT amasung Frontier Organization Laitonjam Jayananda Intending Jila Parishad Members Oriba Hanagi Pradhan Shesabam Nurzaman alias Deni Amako gi President Muhammad Altaf Hussain Jingmana Saruk Yaki KMLFC amasung Jesan FC gi sanakiba final match ki apiba matamda goal amata chanaba ngamkidabadagi penalty kaunaki penalty da KMLFC na goal ahum Jesan FC na goal ani chanba ngamkibana KMLFC na Jesan FC bo goal ahum ani da maitiba pijana champion oikraba amasung runner up taraba team da shell amadi trophy piduna punin thawatki Loisra kudabari pa mane pizare Manipur Police Sports da DSP P Uso Sanaroi Arjuna Award Naurem Sibinana Hanigi Chief Minister and Viren Nodana Nungai Pong the Cray. As the public of the SB Manipur Pong Tang Ming Tavi Sumogana Kurumzari.